ꯊꯣꯏꯕꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕꯤꯔꯝꯗꯦ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯌꯨꯝ ꯄꯥꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯇꯝꯍꯟꯕꯤꯔꯝꯗꯦ꯫ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ, ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕꯤ ꯑꯣꯏꯔꯝꯃꯤ ꯊꯣꯏꯕꯤ꯫ ꯊꯣꯏꯕ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡꯅꯤ꯫ ꯃꯍꯥꯛꯇꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯗꯦ꯫ ꯃꯄꯥꯅꯗꯤ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯛꯄ ꯆꯥꯕ ꯉꯥꯎꯕ ꯑꯁꯤꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯕꯨꯡꯒꯤ ꯐꯤꯔꯣꯟꯁꯨ ꯅꯄꯥꯒꯤꯁꯨ ꯈꯔ ꯁꯨꯗꯣꯛꯎꯀꯣ, ꯃꯌꯥꯝ ꯂꯩꯔꯕꯅꯤ ꯑꯃꯣꯠꯄ, ꯁꯨꯗꯣꯛꯑꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥꯒꯤꯗꯤ ꯁꯨꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯏꯃꯥ? ꯀꯥꯎꯏꯅꯦꯍꯦ ꯏꯕꯦꯝꯃ, ꯏꯃꯥꯒꯤꯁꯨ ꯂꯩꯕꯅꯤ, ꯈꯔ ꯁꯨꯗꯣꯛꯎꯀꯣ꯫ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯅꯦ ꯇꯝꯍꯧꯗ꯭ꯔꯕꯗꯤ ꯍꯩꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯝꯒꯅꯤ? ꯏꯆꯥꯁꯤꯗꯤ ꯋꯥꯁꯨ ꯋꯥꯅꯅꯦ ꯇꯧꯔꯣ, ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯅꯦ ꯂꯣꯏꯅ ꯇꯧꯔꯨꯒꯗꯧꯔꯤꯕꯅꯤ ꯅꯪꯅ, ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯅꯦ ꯍꯩꯅꯕ ꯂꯣꯏꯅ ꯇꯝꯍꯧꯔꯣ ꯀꯣ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ, ꯏꯃꯥ ꯐꯪꯉꯦ, ꯄꯥꯕꯨꯡ ꯐꯪꯉꯦ, ꯇꯥꯃꯣ ꯐꯪꯉꯦ, ꯑꯗꯨꯝ ꯁꯤ ꯇꯧꯔꯛꯎꯒ ꯑꯗꯥ ꯇꯧꯔꯛꯎꯒ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯂꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯟꯗꯣꯔꯕ ꯇꯧꯔꯤꯁꯤꯕꯨ, ꯑꯩꯒ ꯂꯩꯇ꯭ꯔꯗꯤ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯌꯦꯡꯅꯤꯡꯉꯤ꯫ ꯏꯍꯦ, ꯑꯩꯒꯤ ꯕꯦꯒ ꯑꯃꯨꯛ ꯂꯩꯍꯧꯔꯦꯅꯦ ꯏꯃꯨꯡꯗ꯫ ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ? ꯑꯩꯒꯤ ꯕꯦꯒꯇꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ꯫ ꯃꯄꯥꯅ ꯊꯣꯏꯕꯤꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯔꯝꯗꯦ, ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯕꯦꯒꯇꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯐꯤ ꯁꯨꯔꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯦ, ꯀꯔꯤ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ? ꯏꯄꯥꯒꯤ ꯕꯦꯒꯇꯣ ꯏꯃꯨꯡꯗ ꯂꯩꯍꯧꯔꯦ, ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯕ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯂꯧꯊꯣꯔꯛꯀꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ, ꯉꯥꯛꯇ ꯄꯣꯊꯥꯕ ꯐꯪꯗꯕ ꯄꯨꯟꯁꯤꯁꯤꯕꯨ, ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯟꯗꯣꯔꯕꯣ ꯑꯩꯕꯨ? ꯊꯣꯏꯕꯤꯕꯨ ꯃꯄꯥꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ ꯑꯗꯨ ꯃꯃꯥ ꯑꯗꯨꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯊꯣꯏꯕꯤꯕꯨ ꯃꯃꯥ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ, ꯁꯥꯎꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯈꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤ, ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯆꯥꯛꯄꯨ ꯂꯣꯏꯈ꯭ꯔꯕꯣ ꯅꯪꯕꯨ? ꯅꯄꯥꯗꯤ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛꯀ ꯆꯥꯗꯕꯤ ꯆꯠꯈ꯭ꯔꯦ꯫ ꯅꯕꯨꯡꯁꯨ ꯀꯣꯂꯦꯖ ꯆꯠꯀꯗꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯆꯥꯛ ꯆꯥꯕ ꯅꯪꯅꯕꯅꯦ꯫ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ꯭ꯔꯣꯕ? ꯏꯃꯥ, ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯆꯥꯅ ꯂꯣꯏꯈ꯭ꯔꯕꯅꯤ, ꯄꯥꯕꯨꯡꯇꯕꯨ ꯁꯥꯎꯔꯒ ꯆꯥꯗꯕꯤ ꯆꯠꯈꯤꯕꯩ ꯋꯥꯅꯤ꯫ ꯇꯥꯃꯣꯗꯤ ꯆꯥꯕ ꯅꯪꯒꯅꯤ, ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ, ꯑꯩꯅ ꯊꯤꯔ ꯊꯝꯃꯝꯅꯦ ꯄꯨꯟꯅ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯏꯃꯥ? ꯅꯆꯥꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯤꯁꯤꯕꯨ, ꯅꯆꯥꯕꯨ ꯄꯣꯛꯇꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ? ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯆꯦꯠ ꯑꯝꯇ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ ꯏꯃꯥ꯫ ꯇꯥꯃꯣꯗꯅ ꯂꯨꯅ ꯇꯧꯏ, ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯉꯥꯡꯕꯒ ꯆꯩꯕꯒ, ꯄꯥꯕꯨꯡꯒꯤꯁꯤꯗꯤ ꯇꯥꯃꯣꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ, ꯑꯩꯕꯨꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕ ꯃꯥꯜꯂꯦ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯑꯗꯨꯃꯥꯏꯅꯒ ꯈꯟꯒꯅꯨꯀꯣ, ꯏꯆꯥꯒ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯒꯤ ꯅꯄꯥꯁꯦ ꯈꯔ ꯁꯥꯎꯒꯟꯕꯅꯤ, ꯁꯥꯎꯔꯨꯅꯨꯀꯣ, ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯕꯨ ꯊꯑꯣꯏꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯁꯥꯎꯔꯒ ꯉꯥꯡꯕ ꯆꯩꯕ ꯅꯠꯇꯦ, ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯟꯃꯟꯈ꯭ꯔꯦ꯫ ꯁꯥꯎꯔꯨꯅꯨ, ꯅꯄꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯏꯃꯥꯒ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ, ꯑꯃꯨꯛ ꯎꯪꯗꯅ ꯂꯩꯗꯣ ꯀꯔꯤꯒꯤꯅꯣ? ꯂꯥꯛꯑꯣ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ, ꯏꯃꯥ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯨꯔꯣ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯔꯨꯔꯒꯦꯀꯣ꯫ ꯏꯃꯥꯁꯦ ꯑꯩꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ, ꯑꯩꯕꯨ ꯈꯟꯕꯤꯕꯁꯦ ꯏꯃꯨꯡꯁꯤꯗ ꯏꯃꯥ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯄꯥꯕꯨꯡꯁꯨ ꯃꯉꯥꯏ, ꯇꯥꯃꯣꯁꯨ ꯃꯉꯥꯏ, ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯕꯅꯕꯨ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯀꯣꯂꯦꯖ ꯆꯠꯇꯣꯔꯤꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯇꯨ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯔꯒ ꯆꯠꯂꯣꯗꯅ꯫ ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ, ꯀꯣꯂꯦꯖꯇ ꯍꯜꯂꯛꯑꯒ꯫ ꯑꯗꯣ ꯑꯩ ꯅꯣꯠꯕꯨꯛꯀ ꯂꯥꯏꯔꯤꯛ ꯑꯅꯤꯇꯒ ꯂꯩꯒꯦ ꯇꯧꯕꯅꯦ ꯏꯃꯥ, ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯣ꯫ ꯒꯥꯔꯤꯁꯨ ꯊꯥꯎ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯏꯃꯥ, ꯊꯥꯎꯁꯨ ꯈꯔ ꯍꯥꯟꯒꯦ ꯇꯧꯕ꯫ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯌꯥꯝꯕ ꯁꯦꯜ ꯅꯠꯇꯦꯗ, ꯂꯨꯄꯥ 5,000 ꯈꯛꯇꯅꯤ꯫ ꯏꯆꯥꯅ ꯁꯦꯜ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯅ ꯏꯃꯥꯅ ꯈꯪꯗꯅꯅꯦ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯝꯕꯅꯤ꯫ ꯂꯨꯄꯥ 8,000 ꯂꯩꯍꯧꯕꯅꯤꯀꯣ, 5 ꯈꯛꯇ ꯂꯧꯀꯣ, 2ꯗꯨꯗꯤ ꯊꯝꯃꯝꯃꯨꯀꯣ꯫ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯏꯃꯥ꯫ ꯏꯕꯨꯡꯉꯣ, ꯆꯥꯛꯇꯨ ꯆꯥꯛꯈꯣꯝ 2-3ꯇꯗꯤ ꯆꯥꯔꯒ ꯆꯠꯂꯣꯃꯤ ꯅꯪꯕꯨ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦꯗ, ꯏꯃꯥꯟꯅꯕꯈꯩꯁꯨ ꯂꯣꯏ ꯉꯥꯏ ꯂꯩꯔꯝꯒꯅꯤ꯫ ꯆꯠꯂꯦꯀꯣ ꯏꯃꯥ꯫ ꯀꯔꯝ ꯊꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ꯫ ꯌꯨꯝꯗꯒꯤꯗꯤ ꯀꯣꯂꯦꯖ ꯆꯠꯀꯅꯤ, ꯂꯥꯏꯔꯤꯛ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯒꯤ ꯄꯩꯁꯥ ꯂꯧꯔꯛꯏ, ꯑꯗꯨꯕꯨ ꯀꯣꯂꯦꯖꯇ ꯆꯠꯂꯝꯗꯦ꯫ ꯂꯩꯕ ꯎꯗꯦꯗ? ꯑꯣ, ꯁꯤꯗ ꯂꯩꯔꯦ, ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯦ꯫ ꯚꯥꯏ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯀꯨꯏꯔꯦ ꯚꯥꯏ ꯉꯥꯏꯕ, ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯍꯦꯜꯂꯝꯃꯅꯤ꯫ ꯀꯩꯅꯣ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯗꯨꯕꯨ ꯚꯥꯏ?
ꯚꯥꯏ ꯊꯣꯛꯂꯛꯄ ꯄꯥꯛ ꯌꯥꯗꯗꯅꯅꯦ ꯚꯥꯏ ꯁꯥꯎꯔꯅꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯚꯥꯏ ꯅꯪ ꯂꯥꯛꯑꯔꯣꯏꯅ ꯌꯨꯝ ꯆꯪꯉꯒꯦ ꯇꯧꯔꯝꯕꯅꯦ ꯚꯥꯏ ꯚꯥꯏ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯚꯥꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯀꯩꯗꯧꯔꯛꯄ ꯇꯧꯕꯗ ꯑꯗꯨꯝ ꯊꯦꯡꯉꯤꯅꯤ ꯚꯥꯏ ꯁꯥꯎꯔꯅꯨ ꯚꯥꯏ ꯑꯗꯣ ꯚꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣই ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯃꯆꯥ ꯑꯃ ꯄꯥꯏꯕ ꯆꯠꯁꯤꯔꯣ ꯌꯥꯏ ꯚꯥꯏ ꯌꯥꯝꯗꯕꯤꯗ ꯃꯆꯥ ꯑꯃ ꯇꯧꯔꯁꯤ ꯚꯥꯏ ꯚꯥꯏ ꯌꯥꯝꯗꯤ ꯄꯥꯏꯁꯜꯂꯁꯤꯀꯣ ꯑꯌꯨꯛꯅꯤꯅ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯇꯥꯅꯤꯕ ꯚꯥꯏ ꯉꯜꯂꯤꯕ ꯇꯥꯏꯃꯤꯡꯁꯤ ꯅꯨꯡꯗꯥꯡ ꯅꯠꯇꯦꯕ ꯍꯣꯏ ꯚꯥꯏ ꯌꯥꯝ ꯄꯥꯏꯔꯣꯏꯁꯦ ꯑꯩꯈꯣꯏꯅꯤ ꯒ꯭ꯂꯥꯁ 10 ꯑꯃꯨꯛꯇꯪ ꯄꯥꯏꯁꯟꯁꯤ ꯚꯥꯏ ꯌꯥꯝꯗꯕꯤꯗ ꯚꯥꯏ ꯒ꯭ꯂꯥꯁ 10 ꯑꯃꯨꯛ ꯄꯥꯏꯔꯗꯤ ꯐꯖꯔꯅꯤ ꯚꯥꯏ ꯆꯪꯉꯁꯤ ꯂꯥꯛꯑꯣꯅ ꯚꯥꯏ ꯀꯔꯤꯅꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯄ ꯂꯩꯗꯨꯅ ꯚꯥꯏ ꯑꯩꯈꯣই ꯑꯗꯣꯝꯒꯤ ꯃꯤ ꯈꯪꯅꯕ ꯃꯤ ꯑꯍꯜꯒ ꯂꯩꯔꯝꯒꯗ꯭ꯔꯅ ꯄꯥꯈꯠꯂꯤꯅꯤ ꯚꯥꯏ ꯃꯋꯥ ꯂꯧꯗꯦꯅꯦ ꯚꯥꯏ ꯀꯩꯅꯣ ꯃꯣꯏ ꯂꯩꯔ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯣꯏ ꯃꯔꯟꯅ ꯊꯛꯄ ꯆꯥꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯑꯣꯠ ꯄꯥꯠ ꯇꯧꯅ ꯂꯥꯛꯑꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯚꯥꯏ ꯁꯤꯗꯤ ꯃꯝꯃꯤꯍꯦ ꯚꯥꯏ ꯁꯤꯅ ꯑꯗꯨꯝ ꯐꯔꯦ ꯑꯍꯟꯁꯤꯡ ꯀꯩꯀꯥ ꯐꯝꯃꯝꯃꯁꯨ ꯑꯝꯇ ꯎꯅꯔꯔꯣꯏ ꯁꯤꯅ ꯐꯔꯦ ꯚꯥꯏ ꯌꯥꯔꯦꯁꯦ ꯚꯥꯏ ꯂꯥꯛꯑꯣ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯤꯅꯝꯅꯤ ꯚꯥꯏ ꯑꯩꯗꯤ ꯐꯖꯅ ꯉꯥꯎꯔꯦ ꯚꯥꯏ ꯄꯥꯏꯁꯜꯂꯣ ꯚꯥꯏ ꯚꯥꯏ ꯄꯥꯏꯁꯜꯂꯣꯅꯦ ꯇꯧ ꯂꯩꯔꯣ ꯀꯩꯅꯣ ꯅꯪ ꯑꯝ ꯊꯛꯇ꯭ꯔꯦꯗ ꯚꯥꯏ ꯑꯩꯉꯣꯟꯗꯗ ꯍꯥꯏ ꯚꯥꯏ ꯅꯪꯁꯨ ꯈꯔ ꯄꯥꯏꯁꯜꯂꯣ ꯀꯩꯅꯣ ꯚꯥꯏ ꯅꯪꯅ ꯁꯨꯝ ꯁꯤꯡꯕ ꯁꯥ ꯂꯩꯌꯦ ꯑꯩꯗꯤ ꯌꯥꯔꯦ ꯅꯪꯗꯤ ꯑꯗꯨꯝ ꯉꯥꯎꯕꯁꯨ ꯃꯥꯟꯗꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯂꯩ ꯚꯥꯏ ꯈꯖꯤꯛꯇ ꯊꯛꯇꯅ ꯁꯨꯝ ꯂꯩꯔꯦ ꯅꯪꯅ ꯁꯦꯜꯒꯤ ꯈꯜꯂꯤꯔ ꯚꯥꯏ ꯁꯦꯜꯗꯤ ꯄꯨꯟꯅ ꯌꯥꯎꯔꯤꯌꯦ ꯑꯩꯉꯣꯟꯗ ꯀꯩꯝ ꯈꯟꯒꯅꯨ ꯄꯥꯏꯁꯜꯂꯣ ꯐꯖꯩꯅꯦ ꯚꯥꯏꯒꯤ ꯋꯥꯇꯥꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤ ꯚꯥꯏ ꯚꯥꯏ ꯅꯪꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯩꯅ ꯂꯥꯏꯛ ꯇꯧꯋꯦ ꯚꯥꯏ ꯚꯥꯏ ꯁꯤꯗꯤ ꯊꯤ ꯅꯨꯡꯉꯥꯏꯌꯦ ꯚꯥꯏ ꯚꯥꯏ ꯑꯩꯈꯣꯏ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯅ ꯚꯥꯏ ꯌꯨꯝꯗ ꯍꯟꯕꯗ ꯍꯣꯔꯦꯟ ꯒꯥꯔꯤ ꯊꯧꯕꯗ ꯐꯔꯛ ꯇꯥꯔꯅꯤ ꯚꯥꯏ ꯅꯪ ꯚꯥꯏ ꯒꯥꯔꯤ ꯊꯧꯕꯩꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯚꯥꯏ ꯏꯁꯇꯥꯔꯤꯡ ꯃꯅꯥꯛꯄꯨ ꯌꯧꯈ꯭ꯔꯗꯤ ꯑꯩꯗꯤ ꯅꯣꯔꯃꯦꯜ ꯇꯥꯕꯤꯅꯤ ꯚꯥꯏ ꯀꯔꯤꯅꯣꯃꯤ ꯑꯩꯕꯨ ꯏꯕꯨꯡꯉꯣꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯦꯃꯤ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯤꯃꯦꯅ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤ ꯈꯨꯜꯂꯛ ꯄꯨꯝꯕꯗꯤ ꯂꯣꯏ ꯍꯜꯂꯛꯅꯔꯝꯃꯅꯤ ꯃꯇꯝꯁꯦ ꯊꯦꯡꯉꯤꯃꯤ ꯑꯩꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯏꯕꯨꯡꯉꯣꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯒ꯭ꯌꯥꯟꯁꯤ ꯇꯥꯗ꯭ꯔꯦꯗ ꯑꯩꯕꯨ ꯍꯦꯠ ꯒꯥꯔꯤ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯏ ꯃꯣꯏ ꯄꯥꯕꯨꯡ ꯂꯩ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯩ ꯄꯥꯈꯠꯇꯅ ꯂꯩꯔꯝꯃꯤꯅꯦ ꯑꯩꯅ ꯂꯨꯅ ꯇꯧꯔꯦ ꯃꯇꯤꯛ ꯃꯥꯁꯨ ꯍꯦꯟꯖꯜꯂꯛꯏꯍꯦ ꯑꯩꯁꯨ ꯉꯥꯡꯂꯣꯏ ꯍꯥꯏꯔꯣꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯇꯧꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯟꯖꯜꯂꯛꯏꯀꯣ ꯅꯪ ꯈꯔ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯍꯥꯏꯒꯦ ꯉꯥꯡꯒꯦ ꯑꯩ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯔꯝꯂꯅꯤ ꯐꯤꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯅꯆꯥꯅꯨꯄꯤꯅ ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯣꯏꯅ ꯂꯥꯡꯗꯅ ꯊꯝꯈ꯭ꯔꯕꯅꯤ ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ ꯆꯪꯂꯦ ꯑꯩ ꯉꯥꯡꯉꯨꯀꯣ ꯅꯆꯥꯅꯨꯄꯥꯗꯣ ꯍꯦꯠ ꯍꯜꯂꯛꯑ ꯃꯥꯅꯦ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯏꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯅꯤ ꯁꯣꯏꯗꯅ ꯏꯕꯨꯡꯉꯣ ꯍꯟꯗꯤ ꯍꯜꯂꯛꯑꯕ ꯅꯪꯕꯣ ꯅꯄꯥꯅ ꯉꯥꯡꯉꯝꯕꯅꯤꯀꯣ ꯀꯣꯂꯦꯖꯄꯨ ꯍꯜꯂꯛꯅꯕ ꯃꯇꯝꯂꯣ ꯍꯧꯖꯤꯛꯄꯨ ꯅꯃꯥꯟꯅꯕꯤꯉꯩꯗꯤ ꯉꯁꯥꯏꯅ ꯍꯟꯅꯔꯝꯃꯅꯤꯅꯦ ꯅꯪꯅ ꯀꯔꯝꯕ ꯀꯣꯂꯦꯖ ꯑꯣꯏꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯆꯪꯉꯣ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯂꯐꯥꯎ ꯀ꯭ꯂꯥꯁ ꯇꯧꯋꯦ ꯏꯃꯥ ꯑꯗꯨꯅꯅꯦ ꯆꯥꯛꯁꯨ ꯆꯥꯗꯕꯤꯅꯤ ꯅꯪꯅ ꯉꯁꯥꯏ ꯆꯠꯈ꯭ꯔꯦꯗꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯠꯂꯣ ꯆꯥꯛꯀ ꯆꯥꯊꯣꯛꯎꯔꯣ ꯆꯠꯂꯣ ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯕ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯅꯤꯇꯗꯤ ꯆꯥꯈꯣꯅ ꯆꯥꯔꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯆꯪꯉꯣ ꯀꯦꯇꯨꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯍꯥꯏ ꯐꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛꯅ ꯇꯧꯕꯇ ꯊꯥꯖꯕ ꯃꯤꯅ ꯇꯧꯕꯗ ꯃꯁꯤꯡ ꯊꯥꯗꯕ ꯃꯁꯥꯅ ꯇꯧꯔꯒꯇ ꯊꯥꯖꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯕꯨ ꯅꯨꯄꯤ ꯐꯪꯉꯔꯣꯏ ꯀꯥꯏꯅ ꯑꯁꯤꯒꯤ ꯁꯈꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯍꯥ ꯑꯐꯥꯎꯕꯤꯁꯦ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯃꯧ ꯐꯪꯉꯔꯣꯏ ꯀꯥꯏꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯃꯧ ꯊꯤꯕ ꯃꯇꯝ ꯌꯧꯔꯦ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯐꯔꯛ ꯑꯗꯨꯝ ꯇꯥꯈꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯆꯥꯕꯤ ꯏꯃꯧ ꯑꯩꯅ ꯊꯤꯒꯅꯤ ꯖꯣꯏ ꯀꯦꯇꯨꯀꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯗ ꯀꯣꯛ ꯑꯁꯦ ꯁꯥꯏ ꯇꯥꯆꯥꯎꯕ ꯇꯥꯆꯥꯎꯕ ꯑꯝꯇ ꯆꯪꯕꯤꯔꯛꯎꯕ ꯁꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯐꯥꯏꯜꯁꯤꯡꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣꯅ ꯇꯥꯆꯥꯎꯕꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯐꯅꯤ ꯁꯥꯔ ꯑꯩ ꯍꯥꯏꯖꯒꯦ ꯍꯜꯂꯛꯑꯕ꯭ꯔꯥ ꯃꯣꯏ ꯄꯥꯕꯨꯡ ꯋꯥ ꯑꯃꯇ ꯈꯟꯅꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯖꯣꯏꯒꯤ ꯃꯄꯥ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯨꯄꯥꯅꯤ ꯏꯐꯤꯡ ꯐꯤꯡꯂꯤꯗꯨꯅ ꯏꯆꯥꯅꯨꯄꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯒꯦꯕ ꯑꯗꯨ ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣꯕ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯏꯐꯤꯡ ꯐꯤꯡꯂꯤꯗꯨꯕꯨ
ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯅꯨꯄꯤ ꯐꯪꯂꯔꯣꯏꯅꯅꯦ ꯃꯤꯅ ꯍꯥꯏꯅꯔꯛꯑꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅꯅꯦ ꯏꯃꯧ ꯈꯨꯠꯆꯥꯕꯤ ꯑꯃ ꯊꯤꯅꯕꯅꯦ ꯂꯥꯡꯁꯦꯕ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯏꯃꯧ ꯑꯃꯠꯇ ꯊꯤꯕꯤꯗ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯀꯣꯏꯕ ꯆꯠꯇꯨꯅ ꯃꯁꯥꯅ ꯊꯤꯖꯕꯁꯨ ꯇꯧꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯝꯂꯕꯗꯤ ꯏꯆꯥ ꯑꯁꯤ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥ ꯅꯠꯇꯅ ꯏꯆꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯊꯤꯁꯤ ꯑꯁꯤꯕꯨ ꯑꯩꯒ ꯊꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯝꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯅꯤ ꯕꯥꯕꯨꯗꯣ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯃꯥꯅꯤꯗ ꯏꯇꯥꯎ ꯃꯅꯤ ꯕꯥꯕꯨꯅꯤ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯑꯁꯤꯕꯨ ꯏꯇꯥꯎ ꯃꯅꯤꯍꯥꯔ ꯃꯥꯟꯈ꯭ꯔꯦꯗ ꯏꯇꯥꯎ ꯅꯨꯡꯁꯤꯗ ꯏꯇꯥꯎ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯏꯇꯥꯎꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯔꯤꯌꯦ ꯑꯗꯨꯒꯤ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯊꯕꯛ ꯂꯩꯕꯅꯣꯅ ꯍꯪꯒꯦꯅ ꯂꯥꯛꯑꯝꯕꯅꯤ ꯏꯇꯥꯎꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯊꯕꯛ ꯇꯧꯋꯦ ꯃꯥꯅ ꯑꯩꯕꯨ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯉꯥꯛꯇ ꯆꯪꯉꯛꯇꯕ ꯌꯥꯗꯦꯅ ꯆꯪꯂꯛꯑꯝꯕꯅꯦ ꯏꯇꯥꯎꯒꯤ ꯑꯉꯥꯡꯅ ꯀꯌꯥꯅꯣ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯗ ꯏꯇꯥꯎꯒꯤꯗꯤ ꯀꯌꯥꯅꯣ ꯑꯩꯒꯤꯗꯤ ꯑꯃꯈꯛꯇꯅꯤ ꯏꯇꯥꯎ ꯅꯨꯄꯥ ꯑꯃꯠꯇꯅꯤ ꯏꯇꯥꯎ ꯅꯣꯡꯃꯇꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯀꯣꯏꯔꯛꯄ ꯌꯥꯏꯗ ꯏꯇꯥꯎ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯌꯦꯡꯗꯤ ꯏꯇꯥꯎ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯀꯣ ꯏꯇꯥꯎ ꯀꯔꯤꯒꯤ ꯂꯥꯛꯂꯣꯏꯗꯣꯏꯅꯣ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯂꯒꯦ ꯃꯔꯨꯞ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯈꯨꯠ ꯁꯣꯛꯅꯔꯝꯃꯤ